ꯇꯧꯕꯤꯔꯛꯎ 8414825323 ꯑꯃꯨꯛꯀ ꯍꯟꯅ 8414825323 Hangdokchari Toy Football Arena Samaram Lamkhai Near Khongjom War Memorial Gate Mafam asida ayupo mga digina pong tara fawbagi manungda adom na apamba pong phamda booking tawbiba yagani masi kakta sunatana hena akupa information gidama platesports.in download tawduna akupa marul khangbiba yagani loinana mobile number 8798502903 amukahana 8798502903 Toy Football Arena Samaram Lamkhai near Khongjom War Memorial Gate. Break ki matungda taram nokjari hojik tharonggi makha chathajarakpada lanthokjari ngasigi rasifal amadi matam-matamgi wafam ahan bada lanthokjari ngasigi rasifal Miss Rasi nachak naral chawkhatbagi nungaiba miyamgi mari fagatpa amadi imung manung wakhal taminaba numitni hanthaba loinabana kok shaba amadi mitopna tathibadi lei leisa pakhang singi oina hanagum mari fai Miss Rasi ningba khwaidagi hena thongjaba amadi Sendong yamna laigadaba numitni marup khanba haitradi mangjagani aningba thabak pangbada thauna fudokpadi matang chagani leisa pakhang singi oina nungsi phangjai Mithun Rasi mina insin balauba amadi chummi la likhangdana yetpadi tawganu thauna fudokna thaupangbana angambana tanbigani lalon itikta chauna kanagani leisa pakhang singi oina ningba mapa chagani Karkat Rasi Lai Guru na thoina chanbiba numitni aduna landana bahotno pungning changba watlabadi huranbana thabakta akaiba pirakani thiba homba watlabadi mangjagani leisa pakhang singi oina irang pubana mangjagani Singharasi Nolukna chatpana nathak thongbana chanbigani anam tandana amadi matam laubana hakchang nungaiba amadi Mangadabadagi kan bangamgani imungi wana upai oyu leisa pakhang singi oina khangba kallo Kanya Rasi Sel thumgi lamda chawna mai pakani anau wakhalon pokpa numitni leifam afaba phangbai nungai jaba hakchang nungai ba amadi ikai khumnaba phangba lei Leisa pakhang singi oina ningjaba thungi Tularasi khangba kanba pangsinnaba wa yamna ngangdaba amadi yetnagadaba maramdai leithokpana asingba tagadaba numitni hanadagi panglakpa thabak thauramdi kaiba leiroi leisa pakhang singi oina matam ngaikho Brisik Rasi harauba nathak thongmana chanbiba pau nungaiba tajaba amadi losing chawbana nungaiba su phangjaba numitni wakhal taram daba leirasu tathokpa yaragani paisa leisa pakhang singi oina ningba thongani Dhanu Rasi ngasisu kidaba amadi thauna leibana afaba mafam phangjaba amadi nachananai nahaigilamda nungaijaba leigani wanom thaunomdi kanaba watkani tapthau leisa pakhang singi oina ningba mapa charoi Makar Rasi ningba mapa chagani ahong achau phangu haiba numitni Lai Guru na chanbigani ngang sakpa haigani amadi yeknababu ngamjaba Fingbana najak naraldi mangba yai leisa pakhang singi oina laibak fagani Kumbarasi lam chatpa kanagani thajadana oijo oithak phangani amadi nungai jaba phangu haibasulei anauba khalona thaupangba khuloigani yetnaba yaba maramdaidi cheksilu leisa pakhang singi oina ningba mapa chai aroibada Minarasi pungning fathana thaupangu anam tanba amadi Napal na chawna manghanba yaba lei aduna naitom warep lawganu pangthaganu huranba lakani khutchu chawganu leisa pakhang singi oina penthokpa tamo
Ngasigi matam-matamgi wafamda puduna laksari mangfaunararoidaba manglaknadanaba mangdabana chungani mang haibasi malemsida leiriba miyoiba hairiba thawai panba makhalsida thengnaba amasung mayoknaba thabakni masibu midi nattaba atopa thawai panba singdasu thoklamgadra thoklambasu yai maramdi kangphal amasung isingda leiba thawai panba pomnamaka miyoibagi marakta Shabanda fibamda wang chaubada jaksa yuthakta khenarabasu thawai panba numittagina shamu faubagi marakta leiribasing nungtigi chinjak charibani leng otpa chathok chashin tauba amasung pothaba amadi tumbana chingba taunariba ngaktani minataba thawai panba singa miyoibagi marakta makhoigi mawong matau amasung body language kharadagi makhoigi aningba apamba pamdabana chingbasing khangbadagi hena khangnanaba phaunaba natana makhoina mangmangi mangduna makhoigi punsida mangphaunai natragana manglaknare haibana chingba khangba ngamdabagi wani minataba thawai panbasingdasu manglambadi yai adubu miyoibadadi mang hairiba tamsi malem sinba thongna miyoibina leiriba mafam pumnamakta sizinaribanina jat kuchu furup kanglup khena jarabasu mang karino kamaina tawbage haibana chingbagi matangda sitnana khangnaribani haujikna miyoibana nungtigi leptana lausing hangalakpanina mang hairiba tam asi miyoibagi tangai taibangi punsida fauba pusillaktuna sizinnarakpagi wani Mangi prediction fauba tongan ba mawongda puthoknaduna sizinnarakpagi wani afaba amasung kanaba thabak thoramsingda symbolize tawduna sizinabagi wani adubu nungaitaba awa anagi mangsingdana miyoibana madugi kudung induna thoraktuna mayoknarakpadadi pamdabanina mangi wabu haiduna kokthok chamthoknaba honanabagi wani aduga Fazaba oiza oithaki oiragana adumak mangfaunarabadi haiduna khannabagi wani adubu mang haibasiga tasengna chumna haudok minarakliba miyoibana tumgani tumlingaida pukning wakhalda fawba thengnaba amasung ubadubudi adubu oiroidabada tang taibangda sagatluba ningjaruba amadi wafam oiragana tumdana mangle haiba wafam phawba puthoktuna sizinaribani Adubu chawkraba leibak asi adungai British na kumja 1948 ki August 13 amasung 15 kilonaba ehingdagi thadok-lambadagi matamduda leikhiba ningthau panjaramba leibak achauba macha kayana punsinaduna semjinkhibani leibak sing asibu democracy gi laingak longi thaurina lengduna mapung phana republic amagi liching makhada semgalakpani Hairiba fibam sida leirakpana haujik leibak sina ningtamlakpa chahi humbudraga manga sujillaklabani adubu tongan ba lamsing oibada natana manadaba khenaba masagi lol nad chatnabi amasung lining sing leijarakpa kanglup furup kayana leiminarakliba leibak sidabu lol amakhaktamak oigadabani lining amakhaktamak oihansi haibagi mangkhatnarakliba manglansing asibu mangphaungnagadra natragana manglaknagadra haibagi wani leiriba furup kanglupomnamak amana amadagi pikpa chawbagi pandam laktana magi haudok minarakpa yaunarakpa lining chatnabi nat keyaduga punna adumak leijaba hingjabana amana amada akaiba ayet apan thokhanba Thokadrane wahang singasi paukumdadi purup kanglup amana amabu ikai khumnaraba amasung nungsi chanaba mityengbu yengnarabadi adumak kaidana hongdana leijabada kari kaibagi miyoibagi aningba apambagi haunaba lanai miyoy amaga amana natragana kharana natragashu apunba furup amana masagi lining laison tungoi naramlaga anauba atopa lamda lupsinnabasu yaudabanatte mi amana masagi senfam hongdok hongjin taunabasu yauribani lebaksagi mafam ataidasu adumangai manipurdasu adumangai British lakpadagi Christian lining launa kribani manipurdadi
Hindu laining chatpasing lakibadagi anauba laining si launa kiribani haibasi pumnamakna thangnariba wafamni. Masina miyoi kharagi natragana kanglu furup kharagi oiba wani masaga haudok minarakpa yelhau lining amasung chana kanglon sin ngakna amasung yokhatuna sagonana hingjage haijage leijage haiba miyoi amasung kamluk singbu soidana leigani masi oiragadi haibada fazaba tabada achumba asengba manbagi wani leibak ama lining amaga haiba wafam sidi mitei pauroda mathik nemba mina thalamba mondrang sanaba oina thokani mangfaunabagi mahutta manglaknaduna tokani hainingi. Agricultural law ahum puthokuna chana hananaba honarubada lomi chatret hena sizilakpadagi khongfam handokhibadu kauthokdaba fagani khali. Masini ngasigi pujarakliba matam-matamgi wafam.